ꯑꯩꯈꯣꯏꯗꯣ ꯃꯊꯪ ꯎꯠꯂꯛꯑꯒꯦ ꯐꯤ ꯌꯦꯡꯕꯅꯦ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯁꯤꯅ ꯄꯨꯔꯥ ꯐꯣꯟꯗꯗꯤ ꯈꯤꯇꯪ ꯉꯧꯊꯣꯛꯑꯦ ꯑꯣꯔꯦꯟꯖꯅꯦꯕꯀꯣ ꯀꯣꯝꯂꯥ ꯃꯆꯨ ꯈꯨꯐꯖꯗꯦ ꯃꯆꯨꯁꯦ ꯑꯩꯅ ꯉꯥꯡꯁꯦ ꯑꯃꯨꯛ ꯇꯥꯜꯂꯒ ꯐꯤ ꯌꯣꯜꯂꯤ ꯃꯄꯨꯁꯦ ꯌꯥꯝ ꯇꯥꯈꯠꯂꯤ ꯐꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯔꯤꯅ ꯃꯥꯟꯅꯕꯗ ꯁꯨꯝ ꯑꯩꯅ ꯈꯟꯕꯗꯗꯤ ꯁꯤ ꯃꯆꯨꯁꯦ ꯆꯥꯛꯀꯧꯕ ꯆꯠꯄꯒꯨꯝꯕꯗ ꯐꯖꯗꯣꯏꯕ ꯃꯥꯜꯂꯦ ꯔꯦꯠꯁꯦ ꯕ꯭ꯂꯦꯛꯅ ꯀꯣꯠꯄ ꯑꯄꯥꯝꯕꯁꯤꯡ ꯃꯌꯥꯝ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦ ꯑꯗꯨ ꯃꯌꯥꯝ ꯄꯥꯝ ꯇꯥꯔꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯔꯦ ꯐꯖꯩ ꯃꯅꯥꯒ ꯂꯣꯏ ꯇꯥꯏ ꯑꯃꯇꯪ ꯁꯨꯃꯥꯏꯅ ꯇꯧꯕꯅꯗꯤ ꯐꯖꯕꯅꯦ ꯃꯥꯏ ꯃꯌꯦꯛꯁꯦ ꯃꯥꯏ ꯁꯪꯕ ꯄ꯭ꯔꯤꯟꯁꯤꯒ ꯌꯥꯝ ꯐꯖꯕꯅꯦ ꯊꯥꯒꯠꯂꯨꯕꯗ ꯅꯪ ꯍꯣꯔꯦꯟ ꯃꯊꯪ ꯂꯣꯏ ꯄꯨꯊꯣꯔꯛꯑꯦ ꯄꯨꯊꯣꯔꯛꯑꯣꯏꯁꯦ ꯍꯥꯏ ꯂꯩꯀꯥꯏ ꯀꯣꯏ ꯆꯠꯈꯤꯗꯣꯏꯅꯦ ꯇꯜꯂꯒ ꯀꯣꯐꯤꯒ ꯄꯨꯂꯞ ꯊꯅꯕꯒ ꯑꯩꯅ ꯀꯨꯝꯊꯔ ꯂꯩꯀꯥꯏ ꯀꯣꯏ ꯆꯠꯇꯣꯏꯅꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒ ꯃꯤꯒꯩ ꯂꯥꯛꯑꯁꯦ ꯅꯣꯏ ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯝꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯒꯦ ꯄꯤꯔꯛꯑꯦ ꯐꯤ ꯌꯣꯜꯂꯤꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯅ ꯁꯨꯝ ꯏꯅꯝꯃꯒꯤ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯊꯤꯟꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯌꯦꯜꯂꯣꯗ ꯕ꯭ꯂꯦꯛꯅ ꯀꯣꯠꯄ ꯑꯗꯣ ꯃꯆꯨꯁꯦ ꯐꯣꯟꯗꯅ ꯈꯤꯇꯪ ꯉꯥꯎꯊꯣꯛꯑꯦꯕ ꯃꯌꯥꯝ ꯑꯁꯦꯡꯕꯗꯅ ꯈꯤꯇꯪ ꯗꯥꯔꯛ ꯑꯣꯏꯁꯟꯕ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯇꯛꯏꯡꯕꯤ ꯃꯆꯨꯅꯦ ꯀꯥꯏꯅ ꯇꯧ ꯈꯣꯡꯗ꯭ꯔꯨ ꯃꯀꯨ ꯃꯆꯨ ꯂꯩꯔꯦ ꯁꯤꯗꯅ ꯅꯨꯡꯉꯥꯏ ꯐꯖꯩ ꯁꯤꯗꯤ ꯏꯃꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯂꯩꯗꯅ ꯆꯍꯤ ꯃꯇꯥꯡ ꯀꯩꯅꯣ ꯇꯧꯕꯗ ꯏꯟꯕ ꯌꯥꯏ ꯁꯤ ꯐꯖꯩꯀꯣ ꯁꯤ ꯐꯖꯩ ꯑꯇꯣꯞꯄ ꯐꯅꯦꯛꯁꯨ ꯃꯌꯥꯝ ꯂꯩ ꯁꯤ ꯐꯖꯩ ꯁꯤꯒꯤ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯤꯂꯥꯒꯨꯝꯕ ꯌꯥꯎꯕ ꯃꯤ ꯁꯤꯅꯦꯃꯥꯒꯨꯝꯕꯗ ꯏꯜꯂꯒꯗꯤ ꯐꯖꯅ ꯍꯧꯕ ꯐꯦꯁꯟ ꯇꯥꯕꯒꯤ ꯏꯁꯇꯥꯏꯜ ꯁꯣꯡꯕ ꯃꯄꯥꯟꯁꯦ ꯑꯩꯈꯣꯏ ꯁꯣꯒꯤ ꯇꯥꯔ ꯀꯩꯗꯧꯔꯒꯦ ꯂꯩꯕ ꯂꯥꯛꯑꯣ ꯄꯥꯝꯃꯦ ꯂꯧꯔꯣ ꯄꯥꯝꯗ꯭ꯔꯦ ꯂꯧꯔꯣꯗꯣ ꯃꯆꯨꯁꯦ ꯁꯤꯃ ꯑꯗꯒꯤꯗꯤ ꯁꯤꯃ ꯑꯗꯒꯤꯗꯤ ꯔꯦꯠ ꯁꯤꯃꯒ ꯑꯗꯨꯒ ꯅꯪꯅ ꯂꯥꯁꯇ ꯍꯥꯏꯕꯗꯨ ꯁꯤ ꯑꯩ ꯏꯟꯅꯕ ꯂꯣꯏ ꯂꯩꯔꯤꯅꯤ ꯀꯅꯥ ꯂꯥꯛꯄ ꯅꯨꯄꯥꯗꯨꯅ ꯈꯔ ꯐꯩ ꯏꯌꯥꯡ ꯌꯥꯡꯅ ꯁꯤꯗꯤ ꯈꯔ ꯇꯤꯡꯊꯣꯛꯑꯒ ꯅꯝꯕꯗꯤ ꯐꯖꯅ ꯁꯤꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯅꯃꯪꯗ ꯇꯨꯝꯕ ꯂꯣꯀꯦꯜ ꯉꯥꯛꯇꯅꯦꯀꯣ ꯅꯪ ꯍꯤꯡꯒꯣꯛꯁꯨ ꯂꯧꯈ꯭ꯔꯕꯅꯤꯅ ꯀꯣ ꯍꯤꯡꯒꯣꯛ ꯑꯩꯉꯣꯟꯗ ꯅꯪ ꯉꯁꯤ ꯃꯨꯛ ꯄꯥꯔꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯀꯌꯥ ꯈꯥꯏꯒꯦ ꯁꯤꯡꯗꯨꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯨꯄꯥ ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯑꯍꯨꯝ ꯄꯣꯔꯛꯑꯦ ꯑꯩꯒꯤ ꯁꯤꯅ ꯐꯖꯩ ꯑꯩ ꯁꯤꯒꯨꯝꯕꯗꯤ ꯐꯖꯗꯦ ꯁꯤꯅ ꯐꯖꯩ ꯏꯕꯦꯝꯃ ꯍꯥꯏꯅꯤ ꯍꯣꯏ ꯑꯗꯨ ꯐꯖꯩ ꯌꯣꯟꯕꯩ ꯀꯧꯒꯅꯤ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯌꯣꯜꯍꯟꯒꯦꯅ ꯃꯣꯏꯒꯨꯝꯕꯅ ꯌꯣꯟꯒꯗꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯗꯤꯀꯣ ꯁꯨꯃꯥꯏꯅ ꯀꯣꯀꯥꯛꯁꯦ ꯍꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝꯕꯁꯦ ꯍꯩꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯥꯏꯁꯦ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯑꯗꯒꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯒ ꯄꯥꯏꯕ ꯑꯗꯒꯤꯗꯤ ꯄꯥꯏ ꯁꯪꯗ ꯊꯣꯛꯄ
ꯑꯗꯨ ꯐꯤꯗꯣ ꯏꯜꯂ ꯆꯠꯄꯗ ꯅꯪ ꯐꯤꯁꯤꯒ ꯑꯍꯟꯒ ꯑꯉꯥꯡꯁꯨ ꯏꯟꯕ ꯌꯥ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯕ ꯃꯆꯨꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯐꯤꯗꯨꯅꯤ ꯃꯣꯏ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯦ ꯏꯆꯝ ꯆꯝꯃꯤ ꯐꯖꯗ꯭ꯔꯣ ꯁꯤꯗ ꯏꯪꯅ ꯃꯆꯨꯁꯦ ꯅꯠꯇꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯁꯨꯝ ꯁꯤꯂꯦ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯑꯉꯥꯡ ꯃꯪꯍꯥ ꯈꯔ ꯂꯤꯊꯣꯔꯛꯄ ꯂꯩꯗꯥꯏꯅꯦ ꯃꯆꯥ ꯑꯃ ꯈꯣꯠꯄ ꯑꯉꯥꯡꯗ ꯆꯍꯤ 15 ꯁꯨꯕꯗꯒ ꯖꯇꯥ ꯄꯨꯔ ꯏꯜꯂ ꯍꯥꯏꯕꯅꯤ ꯀꯣꯏꯖꯔꯅꯤ ꯂꯣꯟ ꯁꯤꯒꯤ ꯐꯤꯃꯁ ꯃꯌꯥꯝꯁꯨ ꯎꯔꯒ ꯂꯩꯔꯛ ꯈꯜꯂꯒ ꯅꯣꯏꯗꯁꯨ ꯄꯨꯔꯥ ꯀꯩꯅꯣꯝꯗꯤ ꯁꯤ ꯃꯆꯨ ꯆꯪꯉꯝꯅꯤ ꯃꯆꯨ ꯆꯪꯕ ꯐꯖꯅꯤ ꯁꯤꯁꯦ ꯃꯆꯨ ꯆꯪꯖꯟꯕ ꯑꯩꯈꯣꯏꯅ ꯑꯉꯧꯕ ꯈꯔ ꯅꯪ ꯐꯣꯟꯗꯨꯗꯤ ꯅꯪ ꯐꯤꯗꯨ ꯅꯪ ꯀꯥꯞꯄ ꯅꯪ ꯊꯥꯒꯠ ꯅꯪ ꯌꯣꯟꯕꯤꯔꯣ ꯅꯪꯒꯤ ꯀꯩꯅꯣꯝ ꯍꯥꯏꯔꯗꯤ ꯐꯩ ꯑꯣ ꯁꯤ ꯃꯆꯨꯁꯤꯅ ꯗꯥꯏꯔꯦꯛ ꯁꯤꯁꯦ ꯅꯛꯁꯜꯂꯒꯗꯤ ꯇꯥꯗꯦꯕꯀꯣ ꯈꯔ ꯂꯥꯞꯊꯣꯛꯑꯒ ꯇꯥꯏ sina khara dark question ba yam lay ꯂꯥꯟ ꯆꯦꯟꯕꯗ ꯏꯆꯦ ꯇꯥꯕꯒꯤ ꯐꯤ ꯌꯣꯝꯃ ꯊꯝꯕ ꯃꯨꯀꯥ ꯃꯀꯩ ꯌꯣꯝ ꯊꯝꯕ ꯀꯥꯏ ꯊꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯥꯎ ꯃꯅꯥꯎꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯀꯩ ꯄꯨꯏ ꯈꯪꯕ꯭ꯔꯥ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯤꯒꯦ ꯑꯩ ꯅꯝꯕꯔꯗꯣ ꯍꯥꯞꯈ꯭ꯔꯦꯗꯅꯀꯣ ꯋꯥꯡꯈꯩ ꯅꯨꯡꯈꯩꯒ ꯃꯌꯥꯝ ꯑꯃ ꯂꯩꯗ ꯑꯌꯨꯛ ꯂꯥꯛꯑꯣ ꯐꯖꯅ ꯑꯗꯨꯗꯨꯒ ꯅꯪ ꯑꯣꯏꯅ ꯏꯜꯂꯒ sina contrast ni khodi maminga kem khangde ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯑꯍꯨ ꯁꯨꯝ ꯅꯪ ꯈꯥꯟꯅꯕ ꯑꯗꯨꯗꯨꯒ ꯏꯁꯤꯅ ꯅꯝꯕꯤꯔꯗꯤ sida lay machu se black di natte bako tu coffee machu si machu sine pura duga fi sina sumai lakpa muka suit ni green machu dark green da aseng badane hele pa machu di phajaba phone da kitang wau thoi machu se ngome color theory to ya yang si de loi mak ku chu ga chana chana ma loi na muka suit ni sina phanek ka phi ga thai ge collection ni guys thai ga tan the green machu mathak ta na phanek ki collection and next sisu phanek sina muka suit ni miyam lai machu ai engala ke ko yo somna mapan naiba aduga sisina wangkhai oba male ꯐꯤꯁꯦ ꯏꯁꯥ ꯄꯤꯛꯇꯧꯔ ꯈꯪꯗꯦ ꯑꯆꯧꯕ ꯁꯨꯡꯏꯟ thai ge collection ni guys thai ga tan the green machu mathak ta na phanek ki collection and next sisu phanek sina muka suit ni miyam lai machu ai engala ke ko yo somna mapan naiba pink se ngo aina hydra aige favorite color haiga sida pink ama puthureba adugi pink ku phajade ꯑꯀꯣꯝꯕꯁꯤ ꯆꯥꯃ ꯆꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯔꯤ ꯐꯤꯗꯣ masai gi duna rani ne ba ko ꯐꯅꯦꯛ ꯐꯤꯗꯣ ꯑꯗꯨ ꯏꯁꯨ na wangkhai ꯍꯣꯏ